Mayambu ahammamaktada taramna oksari amasung Manipuri storyteller gi channel bu subscribe to biraiba singbu hainingai litana thagatpa phongdoksari aina lizari ba wari sing asi entertainment gi damakta lizaba wari ni mayam gi awawa pothaba matamda mateng pangnaba gi damakta lizaba wari ni wari sing asi true story da based ba wari sing nei khangalaga lizaba ni masida soiki lan ki yarugasu mayam na ngakpiyu aina ngasi lizagadoriba wari asi India gi Telangana hairiba state asida leiba airport asida Tamnabagi wari ni airport asi 2008 ta hangkhibani airport asigi maming Rajiv Gandhi International Airport kawi miyamna di airport asibu Shamshabad airport haina khangnai maramdi airport asi Shamshabad hairiba town asida sarami Shamshabad hairiba town asi Telangana gi capital city oiriba Hyderabad gi kilometer 13 muk satlaga leiba town amani tha khudingi mi lising kayana airport asida sathok sasin tawrammi amasung airport asida lagliba mioi singduna khalammi airport asi asuki mati fazai adubu airport asida thokliba kiningai oiruba thodosing asi airport asida lagliba mioi singduna di kari amata khanglamdi airport asida thabak toriba mioi khara khaktam mangna khanglamni madudi makhoina thabak toriba Shamshabad airport asi Telangana hairiba state asida khwairigi tamnaba mafam amani airport asida yamna kiningai oiba mongda tamnariba sigi maramdi airport asi saringai manungda lamgi matangda khanarakpadagi mi sikhiba kaya ama yaukhirami sikhraba mioi singdu airport sariba mafamduda phumlammi masi tasengna thokiba thodoni adubu kana amatana khangnaramdi aikoina tasengna thajanarami madudi Shamshabad airport asida tamnaribasi mafam aduda phumkiba mioi singdugi santi phangba ngamdraba asiba thawai singdurani airport asida mafam khara leirami mafam singdu airport asida thabak tawba mioi natana atopa kana amata sangba yaramdi adum oinamak mafam aduda mi amakhak sangbadi kinarami kiribagi maramdi airport asida kiningai oiroba thodokaya ama thokhirami aina hujik lizagadoribasi airport asida thokhiba kiningai oiroba thodok mayam sigi manungda thodok ahum khaktang magni ahanba thodok asi 2009 gi June gi thada thokhibani mayam wari asi taminarasi aigi iyamba Shamshabad airport asida thabak torami airport asida thokliba kiningai oiroba thodok singsi aigi iyambana aingonda lirakpani nongma aigi iyambana khanglei madudi maga thabak tominaba mamanaba amakhak airport asida numit mangani hena laklamdi mamanaba asigi maming biswa korami aigi iyambana kari maramgido maga thabak tominaba mamanaba biswana office asida numit mangani hena laktribano haibase khangnaba honarami aigi iyamba airport asida ayuk amasung numidangi matamda thabak torami adubu magi mamanaba biswa dudi airport asida numidangi matamda thabak torami aigi iyambana airport asida night duty toriba mioi singduda kari maramgino magi mamanaba biswana airport asida numit mangani hena thabak toba laktribano haina hanglami adubu mana tarakliba paukhum madudi yamna ngangngai oiba amakhakni numit adugi numidangi pung 12 khairom tarakpa matamda magi mamanaba biswana airport asida sesang mayam thamliba ka aduda file khara laurunabagi damakta salami matam aduda airport asida night duty tariba mioi singdu ka amada faminaduna thabak tominarami adubu sesang amasung file mayam ama thamliba ka adudadi mi amata leiramdi sesang amasung file mayam ama thamliba ka adu mi leitabana maram oiduna matam ayambada mai muthalaga leirami biswana file mayam ama thamliba ka adu yauraba matungda mai thange toromi ikhang khanghodana mahagna kanaguma mioi ama ka aduda leiriba computer adugi mamangda phumduna leiba urakhi mi kana amata leitaba ka aduda mioi aduna computer mamangda phumduna leirambadu ubada biswana asukimati angakpa forum computer mamangda famliba mioi aduna seliba dress adu airport asida thabak tawriba singduna seliba dress aduga manaramdi maram asina biswana computer mamangda famliba mioi adu kanano khangning heman khibana mana ka aduda mai than gi torambadu than dabida computer mamangda famliba mioi adugi manakta salami computer gi screen dagi tholakpa maingan duna ka adu pura mambadi oiramdi biswana mioi adubu kanano haiduna korami adubu karigumba amatadi khumlakti
ngaihak leiraba matungda Biswana computer mamangda famliba miyoi adugi manakta yauraba matungda magi managanda kutna thaduna hairami nangondani aina kauribase miyoi aduna nokhi tauraduna mamai adu leithorai miyoi adugi mamai adu pungkai kairami amasung ina pungthai terami khwaidagi kiribadi miyoi aduna mamai leithorakpa matamda masadi kari amata lenglamde makokto khaktamak Biswana leptuna leiriba maikairomda onthuraki kiningai oiraba saktam asi ubada Biswana pakhatpaga loinana lauraga ka adudagi senthoraki Biswana laubagi makhondu tabada airport asida thabak tawduna leiriba miyoi singduna Biswana lauriba maikairomda sensilame Biswana sor thabet holaduna file thamliba ka aduda thingnakhiba kiningai oiraba thodok singadu airport asida thabak tawriba miyoi singduda tamlami Biswa masada thak niglami amasung wa ngang mafam aduda wanthakirami airport lairiba security singduna file thamliba ka aduda sangduna thibada kanagumba laibagi saktab amata thengnaramdi maram asina airport thabak tawriba miyoi singduna Biswana thengnariba thodok singdu thajaramdi amasung magi wakhanna oiramgani haina khalami adubu thodok asidagi Biswadi hojik fawba gyan mangduna hospital da leiri numit khara leiraba matungda airport asida thabak tawriba miyoi kharanasu airport asida Bhoot thenaba horaki maram asina Biswana thenakhiba Bhoot adu asengba oirambasu yai haina mayamna thajanaba horaki Biswana airport ki file thamliba ka aduda Bhoot thenakhiba numit adudagi numit humni leiraba matungda yamna kiningai oiraba thodok amagasu airport asida thabak tawriba cleaner amana thengnaba horaki numit adugi thenglaba ahingi matam pung 10 makhairom tarakpa matamda cleaner aduna passenger singna aeroplane ka abada sizinariba passenger boarding bridge saina khangnaba thong adugi floor du senglami passenger boarding bridge saina khangnaba thong asigi akoibadu glass na koisalami maram asina thong adugi manungda satpa miyoi singduna thong adugi mapanda leiriba singdu ingan ngana uba fanglami cleaner aduna sengliba thong adu Shamshabad airport asida hapta amada humlaktagi hena sizinnaramdi amasung thong asi international flight ta lakpa passenger sing khaktamakna sizinarami international flight yorakadaba pung amarong walingai mamangda cleaner duna thong adugi floor du senglingai manungda kanagumba kharana thong aduda satpagi makhon taba horaki thenglaba ahingi matam aduda cleaner du natana kana amata thong aduda thabak suramdi mahangna thong asida satliba sikana oirizano haiduna mangak thangatuna yenglammi adubu kana amatadi uba phanglamde maram masina mahangna khalami mana tariba mi satpagi makholdu magi wakhalna oirambasu yai adum oinamak mahangna numit humnigi mamangda airport asida leiriba file sing thamliba ka aduda Biswana Bhoot thingnakibagi wari singdu ningsingluba matamda mangonda akiba faroklami kina cleaner duna makhata na thabak adum surami amukasu mahangna kanagumba khara thong aduda satpagi makhol taba horakhi amasung mahangna yengluba matamda kana amata uba phanglamde maram asina mangonda tasengna kiba fawba horakhi kiman khibana mahangna pakthaduna thong adugi floor senglambadudagi lepkhalami mahangna makok adu koilei leiraduna thong adugi akoibada yenglammi adubu kana amatadi uba phanglamde adubu mana napsekna na thong adugi nakalda khariba mingseldu yengluba matamda magi mami adu mayekti yamna sengdabida urami mana munna mingseldu da tariba mami du yengluba matamda mana khanglakhi mami adu magi saktam nati mangonda akiba asuki matik faurammi amasung mahangna khalami mana uriba singsibu mangla natraga taibangla cleaner duna passenger boarding bridge haina khangnaba thong asigi manungda laibani amasung mana uriba kiningai oiraba saktam duna thong adugi mapanda nuksita pairaga laibagi mawongda urami mahangna khalami nuksita kanaguma miyoi amana pairaga laiba haibasi oithoktabani maram asina mahangna uribadu bhutni haiba khanglakhi asumna mahangna khallingai tanja aduda thong adugi nakalda khariba mingselduda pairaga leiriba Bhoot aduna cleaner duna leptuna leiriba maikairomda tapna onsinba horakhi
क्लीनर अदुना भूत अदुगी किनिंगाई ओइरब सक्तम मदु उरुबा मतमदा महांगना लावबा होरखी अमसुंग भूत भूत हाइरदुना एयरपोर्ट अदुदा मयाम थबक तौरिबा मफमदुदा सेंसिलमी मदुदगी एयरपोर्ट लैरिबा सिक्योरिटी सिंगदुना क्लीनर अदुना सेंगलिबा पैसेंजर बोर्डिंग ब्रिज अदुगी अकोइबदा मी अतोपा लैबजाला हाइदुना कोइथि थिरमी अदुबु कना अमतदि लैबा उरमदे शमशाबाद एयरपोर्ट असिदा अहुम सुबा किनिंगाई ओइरब थौदोक असि 2009 की जून की थादा थोखिबनी बिस्वाना एयरपोर्ट की फाइल थमलिबा का अदुदा भूत थेनखिबा नुमित अदुदगी था अमा लैरबा मतुंगदनी नुमित अदु निंगथौकाबा नुमितनी अयुक की पुंग 2:30 तारकपा मतमनी इंटरनेशनल पैसेंजर फ्लाइट कतार एयरवे हाइरिबा एरोप्लेन असी शमशाबाद एयरपोर्ट की लैंडिंग जगह ताबा यारे हाइदुना एयर ट्रैफिक कंट्रोल रूम दगी अयाबा पिरखी कतार एयरवे की पायलट अदुना एरोप्लेन दु लैंडिंग जगह तारगे तौबा मतमदा एरोप्लेन ताबम लंबी मयाय अदुदा कनागुंबा नुपी अमखक सारी सेतुना जगोई सारगा लैबा उरखी मरम असिना पायलट अदुना एरोप्लेन अदु ताबगी महुत्ता मथक्ता अमुक पाइखलमी अमसुंग एरोप्लेन ताबम लंबी मयायदा कनागुंबा मियोय अमा लेप्तुना लैरे हाइदुना शमशाबाद एयरपोर्ट की एयर ट्रैफिक कंट्रोल रूम दा पाउ पिरमी खुदक्ता एयरपोर्ट लैरिबा सिक्योरिटी सिंगदुना एरोप्लेन ताबम मफम अदुदा सलमी अदुबु एरोप्लेन ताबम लंबी अदुदा कनागुंबा लैबदी अमता उरमदे सिक्योरिटी सिंगदुना एरोप्लेन ताबम लंबी अदुगी अकोइबदा मी लैब्रा हाइदुना कोइथि थिदुना येंगलमी अदुबु कनागुंबा लैबगी सक्तम अमा फावो उबा फंगलमदे कतार एयरवे की पायलट अदुना एरोप्लेन ताबम लंबी मयायदा लेप्तुना लैरिबा मियोय अदु कनानो हाइदुना एयरपोर्ट की अथॉरिटी सिंगदुदा हंगलमी अदुबु करिगुंबा पाखुम अमतदि फंगलमदे किनिंगाई ओइरबा थौदोकसिंगसि एयरपोर्ट की अथॉरिटी सिंगदुना कना अमतदा हाइदोकलमदे मरमदी शमशाबाद एयरपोर्ट असिदा थोकलिबा किनिंगाई ओइरबा थौदोकसिंगसि प्रजा मियामदा संदोकपा पामलमदे मरमसिंग असिनानी शमशाबाद एयरपोर्ट की फ्लोर दा अरंग नुंग मयाम अमा नबलिबसी फजनबगिदमक्ता नत्ते एयरपोर्ट असिदा तमनरिबा भूत सिंगसिदगी ngaktoknabagidamaktani